Masih hokiba tarik tama pandagi kauraga pangthokliba borok secondary education manipur lawba class 10 gi examination sigi masigi humni chandu numit haitare tarik kunga manga numit sigi social science topa subject sigi question paper si exam hawgadoriba pung mapanda hawgadoriba exam sigi mangoina pung nipan makhaiga ani swaida question paper si tongan ba social media ki platform so WhatsApp group sing sida tholopa sida marmor kanda kayam yamna hoji sathari ba borok secondary education manipur na loba class 3 exam se kayam yamna sena pangthu ige have se masi so hangama oiri aduna marmaduna masida sida chen tongan ba WhatsApp group ani hayde an badana all is goal haida WhatsApp group amaga Inter football geography haiba WhatsApp group ani sirisida tongan ba mioi singna tongan ba number singna koi hariba ngasi subject sigi question paper si thadoro khibani odi taragadi exam howdrige da karmai tor kanda asigum laba question sing se thadoro no haiba sigi matangda kayam yamna koi exam conduct tawbode yawriba school singi OC AOC tongan ma leriba staff singsina thomoi se kayam sengdrege seng si thoibu thobosina tai ha tar auna masigum se amona akogi kunaista tawduna bi dabakta board of secondary education manipur su asigum laba senari ba mioi sing se masi athu batamda thigalakanda masoida phomom thokpa chera chapchana phangan nabagi pandamda honabiu haibusma ahan mutta thamjage ani subuda ngasigi huji lairiba chief secretary na lusingmatim mangna tawrakanda Chief Secretary ki mijeng makada ai inquiry committee ba sem kan yam serious matter moina masiga hairiba examination aran ba pambai ma tawnu honori ba senari ba mioi sing se masi athu matamda inquiry committee mo sem kan da thidokana makoida ai ki laigriba ai examination penal law dugi makada karam ba action lokal pa yaw ga du yembira kan da chapchana makoida action lokal pi haibso thamjari duga asigum ba mayam sing se tongan ba section sing da leibiri ba mioi sing su asumaina aran ba pambai sin ba gi wakalon se thadok piu haiduna desam su aduga tongan ba lanai lup mayam su appeal tawrga lai adubu appeal taw haiduna su ngasi ba da kana gum tana ta da bagi mongda awoi dum leiriba mayam sing se thodokna ikai khuna da bagi mongda hansin na aran ba pambai se tawnu honari ba mayam sing mathakta akan mabiyeng sang mathau tai maramaduna leiriba section gudimak akogi school tawiriba mayam sing gi association mayam su leiri aduga guardian gi association su leiri aduga tongan ba mahirul lup mayam su leirina aduga mapoina board of secondary education gi authority su asigum laba yamna tugasaningai oiraba licha saja saliba mioi sing se masida akhana ba miyeng sanga kanda chapchaba action lokhatna nabui da mukta akoi apun bagi oiba phiremam leminaraga asa hari ba mioi sing se masida para ama tami dongni habse lebam yang mafamda de sangai mai ke digi nolum thamjari